Akasbahani Imphal, Wahengbam Rajesh na pau pajari, ahanbada maruiba pau. Malem sintungna hayeng pangtokkodriba Christmas kumaigidamak Manipur dasu sem saba lore. Christmas kumai na lakpada Raijapal, Mukhyamantri yauna lusing basing amasung lup kayana miyamda akanana Christian singda yapa paujel pirakli. Mukhyamantri Nongthomam Biren hari nungsiba santi amasung ngakpi haibana thallaba wakalon ama aikoigi anoba mirol gidamak amuk ana semgatnaba aikoi punna amatoina honaminarasi. Haksel amasung yaipe yumbal mantri Dr. Sapam Ranjan Singh na hari self help group singda selgi mateng pangduna nupi singi semilon phagathanbagi tangai fadabalai. Lausan uriba Manipuri Laumi Singh Kendra Sarkar gi tongan ba Laumi gi yaifa torang scheme singi kudong saba phanganbina ba Kendra gi mapanthoram mantri Dr. Rajkumar Ranjan Singh na Pradhan Mantri da taksin kare amasung Cooperation Mantri Amit Shah na hari Sabanidhi Yojana na maram oiduna leibak asigi miyamda masana masabu thabak pijaba amasung mipal tangdaba ngamalle. Malem sintungna hayeng pangtokkodriba Christmas kumaigidamak Manipur dasu sem saba loire. Christmas kumai na lakpada Raijapal amasung Mukhyamantri yauna lusing basing amasung lup kayana miyamda akanana Christian singda yapa paujel pirakli. Mahaki paujel da Raijapal anusaya weekend hai Jisu Christ asi santi gi dutni amasung mahang na ngakpiba amasung nungsi haibagi paujel sandok lami. Mahay tampam amasung hospital na singba paksa na lingkat pa amasung minungsi gi tabag tawbagidamag Raijapal na Christian missionary singbu tagalagli. Mukhyamantri Nongthomam Biren Singh na mahaki paujel da hai Manipur asi Raija asigi itihas da haujik tha taret hena khwaidagi awaba khudongchadaba tangkak ama mayok na duna leiri. Khangauduna thorakiba kangluki irang na mamalyam laba miyoi kya gi punsi mangkre miyoi kya amana mayum makai leitaduna relief camp sing mari matagi yum sing da sangjapam logduna leiri. Irang asina nupa nupi amadi angang kaya soan badanatana Bahab na sajinaba wakalon kaya na kanglup masel marakta tokai tabagi thong lagle. Haujik oiriba phibam asi miyam na khangba Manipur adu natte hairaduna Mukhyamantri na hai aikhoigi miyam amasung lam asi asumna tawramba natte asiguma masak thiraba thong asi Raija sida makata na lehendana ba honaduna masa naraba Raija asibu mahog sadagi oirakpa santi leiba lamdam adu oihennaba aikoi amato oina punna honarasi hari. Siri Biren hai aikoi gi punsida polum ama oiriba yengthinabagi wakalon polibasi ko hanaba aikoi isana isada hangjaduna khanthaba matam oire asigumba phataba wakalon sing asidagi nanthoknaba aikoina aikoi kudimakta yawriba minungsigi wakalon du pohanaba honagadabani. Mukhyamantri na hai nungsiba santi amasung ngakpi hebana thallaba wakalon ama aikoigi anoba mirol gi damak amuk hanna semgatnaba yengthinaba poholiba miyoi singi mipaibadu laksinduna aikoi punna amato oina honaminarasi. Madutata aikoigi pungingda leiriba amamba asi kohanba ngamgani amasung Christmas ki wahanthok lehengani. Christmas kumai asina lakpada Raija sa leiriba mipung kudimakta yaipa paujel pijari. Kumai asina lakpada Raija asigi Mantri Singh Awangbo Newmai amasung Thaunaujam Basanta Kumar Singh yauna atay lusing basing amasung lup kaya nasu yaipa paujel pirakli. Aina tingkraba lup Revolutionary People's Front RPF nasu Christmas kumai na lakpada Raija asigi mipung kudimak ing tapna tangdu laitana nungsi chanan laiminanaba oirasnu haina paujel pirakli. Manipur State Commission for the Scheduled Tribe, Manipur Naga Youth Organization, None District Working Journalists Union Singmanasu yaipa paujel pirakli. Prabhu Jisu ki mapok numi Christmas ki no mamangway na Christian sing na ngasigi hauna akanaba laison sabakya sili adumoy namag Raija sida hogjik oiriba tangdu laitadaba asina kumay asi mamingtagi oina pangthok naba maikay kaya dagi pongdo narakli. Tangkul Baptist Church ki Pastor Reverend K. Kamrang hai kumsi sayi Christmas asi mahogsaga manararoy. Longmai Baptist Church na sinduna kuntrani pansuba Merry Christmas ki toram ngasidigi pangthok pa hokre masigi matang da paudam ama. Christian na namna tabat none amasung Tamelong Jilada ngasi numidang wairamdagi hauna Christian singi khwaidagi chawba kumhai ama oiriba Christmas pangthokpa hauna kre ningthi na leiteng laba Christmas hall kayada sangdringaida pastor sing na hall dedication prayer tobiki amasung celebration flag ya sing khatna ki isothagat isai amasung Christmas carol sing saktuna
opening ceremony pangthoknakhi kumhai ase numi humni muk pangthoknaba sem sanari ngasi ahing nongyai da Prabhu Jisu pokpagi midnight basil service kaya pangthoknaba su sem sanari Akashvani Imphal gi pawgi damak none degi agui kamai Haksel amasung yaifa yumbal mantri Dr. Sapam Ranjan Singh Hairi self help group singda selgi mateng pangduna nupi singi semilon pagat hanbagi tangai fadabalai masina samas asida financial discipline puraknabagi lambi oigani Imphal West dilagi loya lakpa community hall da pangthokpa lamjing maira village level federation linked kibagi ahanba kumon thorom da saruk yaraduna mantri hai Bharat the self help group singna chawrba mafam ama kanduna lei mangnai rise sigi semilon phaganana ba honabada nupi singna chawrba thokdang lori Maramaduna self help group sing the sel giting bang pibada bank singna ninganaba tawroi jabani Dr. Ranjan hai sarkar haibasi miyamgi yaifanabagi tamaktani maramaduna samas asida apaba awnba puraknaba honabada amana amagi mateng pangba yamnamak tangai fade Mangnai rise sigi tungi mirod kanabagi pandamda sarkar asina war against drugs hawdoki lamdam asida thoning daba thokdok thokpa matamda su sarkar asina miyamgi yaifanabagi damak chakhot thorangi thabak paikhat pade leptri miyamgi swartha da paikhat liba tongan tongan bakana basing mipung khudimangna khangbagi tangai padabalai mantri hai lebak asigi kha thangba rise khara da covid ki case hengalaliba asigi yenglaga rise gi haksel bibag nasu sexual thorang kaya lakot ba haure Sahitya Thapang Loop Imphal na sinduna ngasi Manipur Press Club ta Tongbram Amarjit Singh na iba sareng lairik imagi kaitel pongkre JN Manipur Dance Academy da pangthokpa thoram amadana Dance Drama Music Repertoire Union Manipur Imphal na sinduna Manipuri jagoi gi matang da chatharakpa training program ngasi loisinkre thoram duga mari lenana Gostalila Manipur kawba lairik amasu pongki tabiriba pawasi Akashvani Imphal degini केंद्र की मपान थोरम अमसुंग शिक्षा राज्य मंत्री डॉक्टर राजकुमार रंजन सिंह ना प्रधानमंत्री नरेंद्र मोदी दा लोकसान उरिबा मणिपुर की लौमी सिंह केंद्र सरकार की तोंगान तोंगान बा लौमी की यापतौरांग स्कीम सिंह की खुदोंग साबा फांगनबिना तक्सिन क्रे प्रधानमंत्री दे इबा चेरोल अमदा डॉक्टर रंजन हाई मणिपुर लैरिबा लौमी की चादा कुंथ्रारोमदी मसागी लौ लैतबा सरकार ना पीरिबा खुदोंग साबसिंग फंगद्रे मांगनाई लौमी सिंगना फौगी पोथोक मरांग कायना पोथोक्त्रबसु लौपु सिंग की पिफम थोकपा सरुक पीबगी चनबी अमा लैरी मसागी ओइबा लौ लैतबना लौमी सिंगना प्रधानमंत्री किसान सम्मान निधि योजना PM फसल बीमा योजना अमदी किसान क्रेडिट कार्ड की खुदोंग साबा फंगद्रे चेरोल दुदा मंत्रीना असिगुम चनबी असी यंगसिनबिदुना लौमी सिंगी फंगमम थोकपा खुदोंग साबसिंग फंगनबा थबक लौखटपिनबा प्रधानमंत्री दा हाइजकी मसिगी मथक्ता मणिपुरसु अनौबा लैंड रिफॉर्म चनहनबा तक्सिनकी मिशन ऑर्गेनिक वैल्यू चेन डेवलपमेंट फॉर नॉर्थ ईस्टर्न रीजन की मखादा मणिपुर ऑर्गेनिक मिशन एजेंसी मोमाना तेंबांग पिदुना इंडस्ट्रियल एक्सपोजर विजिट अमा इम्फाल ईस्ट अमसुंग इम्फाल वेस्ट की तोंगान तोंगान मफमसिंग द पांगतोक्रे CO Biotech Limited na sinduna pangthokiba khongchat aduda khundrapam da leiba Kanan Agro Processing Enterprises की proprietor Soram Avinash na sakhaudagi makhal makhal gi chanaba polam sing puthokpagi matangda training piki maduda lawsunggi arem hak sing sizinaduna vermi compost sembagi matangda su training piki khongchat aduda farmer producer company anidagi mioi kunthra manga saruk yaki केंद्र की शिक्षा राज्य मंत्री डॉक्टर राजकुमार रंजन हाइरी महौसादगी लेरकलबा लौसिंग ज्ञान सिंह डॉक्यूमेंटेशन तौदुना थंबगी तंगाई फदबलै हिरमसदा वैज्ञानिक ओइबा मौंगदा थिजिनबगा लोइनना मसी योकतुना थंबा तुंगी मिरोलदा कानबा कया पीगनी इम्फाल इको स्पिरिचुअल एंड यूथ हाइना मिंगथोनबा लाइरिक फोंबगी थोरमदा मंत्री नाइ अखोइगी इपाई इपुसिंगना ममांगदगी चनरकपा नाटकी ओइबा अरिबा चना लोंचसिंग असि स्कूल की कुरिकुलम दा हापतुना हौरकलिबा मिरोलदा खंगनबगी तंगाई फदबलै डॉक्टर रंजन हाई मसीना कांगलुप सिंगी सक्ताकपदा चावना मतेंग ओइगनी महाकना हाई कोई जनरेशन सिंदा मसीगी पोचे नौना रिवाइवरेट तौरगा अंगांग सिंदा खंगनबा ओ अखोइगी लमदा अखोइगी लेमिनरीबा फुरुप जाति सिंसिगी मरकता अखोइगी सुंबा indigenous knowledge the wisdom leirami adumangna akhoi se akhoi gi ethnic community da masigi identity oiribani and if you love your identity you have to preserve your forefathers traditional wisdoms mayam se to gadabne have said I hope in this book some of the items are there ngasi larik phongbik tharamada adugi editor singna kadam ibo to bising pebam ngan thoiba mangang amasung sugadev sharma hanjabamni lairik phongbogi thorom aduda MLA ramoiba su saruk yaki
Eco Network Hairok na sinduna Hairok Wangjing River Rejuvenation Campaign ngasisu Hairok Part 2 Bazar Ningthokjam Leirak Turel kumpham mapada pangthokre nomajing kudingi turel sengbagi khongjang changsiliba asi turel sing kandaba yadi haibagi wakalon da changsilakpani hari masida sarkar gi mari lainaba department singnasu awareness program na singba pangthoktuna miambu bap tan bagi tangai fedaba lai haina Eco Network na phongdorakle Akasbani Imphal gi pau tabiri Griha Mantri amasung Corporation Mantri Amit Shah hari Swanidhi Yojana na maram oiduna Pradhan Mantri na lebak asigi miyamda masana masabu thabak pijaba amasung mipal tangdaba ngamalle Mantri na ngasi Ahmedabad Municipal Corporation siduna Swanidhi Yojana gi kanaba phanglaba miyamda wangangbada Yojana asigi damak Gujarati application koti ame hena phangle masigi manungda miyoi lak humbudra taruk lon phangkre hariba asigi manungda sada nifu mangadi nupi singni Mangnai Pradhan Mantri Narendra Modi na pikna karbar tawriba miyoi singda Swanidhi Yojana gi makhada guarantor yaudana loan pinaba thaurang tawre Nungthilda Griha Mantri na Gandhinagar Jilla da laiba Kalorda Pansar Lake amasung tongan basakot thorangi project sing sangha ki Griha Mantri na puttara mga wangba Sardar Vallabhbhai Patel gi mitam ama maikum hangdoki amasung MP Sports Competition amadi Gujarat Sahitya Mahotsav hogdokki Pradhan Mantri Bishwakarma Yojana gi enrollment tawbagi thoram amangasi Imphal East ki Khundrapham Kendra gi manung chana leiba Paurabi da pangthokre Modu and Sanahanbi Memorial Trust Paurabi na sinduna pangthokiba thoram aduda khunja chama kunthra rom Yojana asigi makhada ming chanki Numit chupna pangthokadaba Manipuri Short Story Society India gi kunthra suba sahi gi mifam amadi Short Story Festival Arunachal Pradesh ki Naharlagunda laiba Scouts and Guides ki conference hall ngasi hogdokre tha asi kuntaruk phawa chathagadaba festival asi Short Story Society India amasung Manipuri Welfare Society of Arunachal Pradesh anina punna sinbani thoram asi gi manungchinna aiba Koncham Binod Bihari da Rajkumar Sitaljit Lifetime Achievement Award amasung aibi Khetrimayum Subadani da Moirangthem Ongbi Thiam Ningol Modhumati Ningsing Mana piduna ikai kumnaba utki Haukiba Irai Numita Imphal East Jillagi Takheldagi Phagalakiba Yungang Sing ngasi Yairipok Excise Station gi Office Complex da thugaiduna manghan khre hairi Library and Information Center Kaksing gi Silver Jubilee amasung Class 10 12 ki parikha sing da makok takraba mahiroi sing da mana pi bagi thoram ama center asigi auditorium da ngasi pangtokre thoram asa sahi asigi Board of Secondary Education Manipur na lowa class 10 gi parikha da makok takiba yengkom parei hanbada Governors Award amasung citation pi duna ikai khumnaki kaksing center gi oina makok mathang takraba mahiroi sing su mana pi duna pungning thawatki thoram asigi athuba meeting oikiba Dhanamanjuri University gi Vice Chancellor Nomaithem Ras Mohana Silver Jubilee Publication gi souvenir amasu phongki Thasigi tara mangadagi chatrapa kuntra suba Imphal Book Fair Kaisampat Imphal Laiba State Central Library and Manipur State Archives Complex ngasi loisingkre numit tarani chatrapa Book Fair asi State Central Library Imphal amasung Raja Ram Mohan Roy Library Foundation Kolkata na punna sinbani mela aduda layak pa changdamnaba lairik phongba sereng sejinaba amadi career counseling singba thorumsu pangthokki Assam Rifles ki None Battalion ngasi None Jilla gi Nungnang Heritage School da computer set yauna masak matung kaya marum yentokre thoramadu Operation Sadbabna gi makhada pangthokpani Manipur People's Party MPP gi yangkai taruk suba kumon thoram thasi kuntrada dolgi office da pangthok lagani hari thoramadu da dolgi makok tongbalu singbasing amasung karmi sing saruk yagani Pradhan Mantri Narendra Modi na hayeng Naidili gi Bigyan Bhavan da pangthokpa Pandit Manmohan Malviya gi mapok kumon thoromda Pandit asina iramba khomjinba warol sing phonggani madu Information amasung Broadcasting Mantraloy gi Director of Publication Division na phongbani amaromda Pradhan Mantri na hayeng video conferencing gi khudangda Madhya Pradesh ki Indore leba Hukumsam Mill gi sinmi sing da wangang ngangani thoromasi hanagi Pradhan Mantri Bharat Ratna Atal Bihari Vajpayee gi mapok numit Good Governance Day ga mari lenana sinbani Central Board of Direct Taxes CBD tena senba sahi lisingani kunmari kunmagi income tax return ITR form 1 amasung 4 gi notification tokre form sing asi income ja lisingani kulumdoi gi April amadigi lisingani kunmari gi March kuntra matoi phawada lagiba senpam gi income tax return ga mari laina bani aroibada maroiba pau Malem sintuna hayang pangthokadriba Christmas kumai gi damak Manipur su sem saba loire Christmas kumai na lakpada Rajapal Mukhyamantri yauna lusingba sing amasung lupkyana miyamda akhanana Kristan singda yaipa paujel pirakli
मुख्यमंत्री नोंथोमम बिरेन हारी नुंसीबा शांति अमसुंग ngakpi haibana thalaba wakolon ama aikoi gi anoba mirogi damak amuk ana sengbatnaba aikoi punna amatoina honaminarasi Haksel amasung yaife yumal mantri Dr. Sapam Ranjan Singh na hairi self help group singda selgi mateng pangduna nupi singi semilon phagat hanbagi tangai padaba lei Loksan uriba Manipuri Lomi Singh Kendra Sarkar ki tongan ba Lomi gi yaifa torang scheme singi kudong chaba phangan binaba Kendra gi mapan thoram Raja Mantri Dr. Rajkumar Ranjan Singh na Pradhan Mantri da taksin khare amasung Cooperation Mantri Amit Shah na hairi Swanidhi Yojana na maram oiduna lebak asigi miyam da masana masabo thabak pijaba amasung mipal tangdaba ngamalle Paulo Jare